ꯃꯌꯥꯝꯅ ꯑꯂꯨ ꯇꯣꯝꯕ ꯑꯦꯂꯥꯏꯟꯁ ꯑꯂꯨ ꯁꯦꯛꯁꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯗꯤ ꯗꯥꯟꯁꯇ ꯉꯥꯎꯖꯕ ꯑꯂꯨ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯇꯝꯐꯥ ꯐꯥꯔꯃꯥꯁꯤꯗꯒꯤ ꯂꯨꯄꯥ 2.5 ꯄꯤꯔꯒ ꯂꯩꯔꯛꯈꯤꯕ ꯄꯤꯡ ꯃꯆꯨꯒꯤ ꯑꯟꯗꯔꯋꯦꯌꯔ ꯑꯃ ꯃꯥꯡꯈꯤꯕ ꯑꯟꯗꯔꯋꯦꯌꯔ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯇꯤꯂꯥꯏꯈꯣꯝꯕꯤ ꯍꯥꯞꯆꯟꯅꯕ ꯍꯣꯠꯅꯔꯝꯕꯗꯒꯤ ꯃꯌꯥꯝꯅ ꯅꯟꯅꯗꯕ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯤꯕ ꯐꯨꯟ ꯁꯦꯛꯁꯤ ꯀꯧꯕ ꯂꯩꯅꯥ ꯑꯃ ꯅꯥꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯁꯛꯂꯕ DSP ꯊꯣꯏꯊꯣꯏꯅ ꯃꯅꯥꯎꯄꯥꯒꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯗꯣꯛꯇꯔꯗ ꯌꯦꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯒ ꯐꯨꯟ ꯁꯦꯛꯁꯤꯗ ꯑꯂꯨ ꯇꯣꯝꯕꯗꯒꯤ ꯑꯂꯨ ꯇꯣꯝꯕꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ IRB ꯈꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯆꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯍꯤ 10 ꯁꯨꯞꯅ ꯈꯨꯅꯤꯡ ꯑꯀꯥꯏꯕ ꯃꯦꯟꯗꯨꯅ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯃ IRB ꯔꯤꯖꯟ ꯍꯥꯏꯗꯣꯛꯄꯗ ꯌꯥꯎꯔꯛꯇꯕꯗꯒꯤ ꯑꯋꯥꯡ ꯕꯤꯑꯣꯁꯤꯒꯤ ꯂꯝꯕꯤ ꯃꯌꯥꯏꯗ ꯍꯤꯞꯇꯨꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯍꯟꯗꯨꯅ ꯐꯨꯟ ꯁꯦꯛꯁꯤꯗ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯦꯇ꯭ꯔꯤꯒꯥꯎꯗꯒꯤ ꯆꯍꯤ 53 ꯁꯨꯔꯕ ꯀꯨꯂꯕꯤꯗꯨ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯨꯔꯥ ꯊꯥꯡꯕ ꯅꯨꯄꯤ ꯑꯃꯨꯛ ꯍꯟꯅ ꯀꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛꯁꯝꯗ ꯊꯥꯡꯆꯧ ꯊꯝꯗꯨꯅ ꯐꯨꯟ ꯁꯦꯛꯁꯤꯗ ꯋꯥꯁꯛꯈ꯭ꯔꯦ꯫ ꯄꯥꯠ ꯃꯄꯥꯟꯒꯤ ꯂꯧꯇꯥꯡꯁꯪ ꯑꯃꯗ ꯅꯨꯄꯥ ꯀꯌꯥꯒ ꯑꯔꯣꯟꯕ ꯃꯔꯤ ꯊꯝꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯆꯠꯊꯔꯛꯄꯗꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯆꯪꯁꯟꯗꯨꯅ ꯂꯩꯔꯝꯕ ꯃꯈꯩ ꯐꯨꯟ ꯁꯦꯛꯁꯤꯗ ꯀꯩꯅꯥ ꯀꯠꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯤꯅꯦꯁ ꯃꯣꯕꯥꯏꯜ ꯐꯣꯟꯗꯒꯤ iPhone 13 ꯂꯩꯔꯒ ꯊꯣꯛꯂꯛꯈꯤꯕ ꯅꯨꯄꯤ ꯑꯃ ꯕꯕꯥ ꯇꯤꯡꯀꯨꯅ ꯈꯨꯠꯁꯦꯞꯅ ꯌꯥꯟꯗꯨꯅ ꯄꯪꯊꯍꯜꯂꯕ ꯃꯇꯨꯡꯗ ꯐꯨꯟ ꯁꯦꯛꯁꯤꯗ ꯐꯥꯔ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯪꯀꯥꯗꯒꯤ ꯍꯤꯡꯆꯥꯕ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯖꯨꯡꯀꯣꯛ ꯑꯃꯁꯨꯡ ꯖꯨꯒꯦꯟꯗ꯭ꯔꯣꯒꯤ ꯐꯣꯇꯣꯗ ꯋꯥꯟ ꯇꯧꯁꯟꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯍꯜꯂꯛꯄꯗꯒꯤ ꯖꯨꯡꯀꯣꯛ ꯑꯃꯁꯨꯡ ꯖꯨꯒꯦꯟꯗ꯭ꯔꯣꯗ ꯃꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯥ ꯇꯧꯖꯔꯤꯕ ꯏꯆꯦ ꯏꯆꯟꯁꯤꯡꯕꯨ ꯃꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯗꯨꯅ BTS ꯂꯚꯔ ꯃꯌꯥꯝ ꯍꯧꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯌꯨꯝ ꯐꯨꯟ ꯁꯦꯛꯁꯤꯗ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯇꯃꯤꯜ ꯗꯥꯏꯔꯦꯛꯇꯔ ꯕꯤꯅꯟꯗꯒꯤ ꯐꯤꯂꯝ ꯀꯌꯥ ꯑꯃꯗ ꯍꯦꯔꯣ ꯑꯃꯗꯤ ꯍꯦꯔꯣꯏꯅꯤꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯂꯥꯛꯈꯤꯕ ꯑꯦꯛꯇꯔ ꯑꯐꯤꯛꯀꯤ ꯅꯨꯡꯁꯤꯔꯕꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯖꯤꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯎꯅꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯣꯏꯁꯇꯤ ꯅꯨꯃꯤꯠꯇ ꯑꯂꯨ ꯇꯣꯝꯕ ꯀꯧꯗꯨꯅ ꯑꯂꯨ ꯕꯣꯔꯥ ꯑꯃ ꯈꯦꯠꯍꯟꯒꯗꯧꯔꯤ꯫ ꯐꯔꯇꯤꯅꯥꯅ ꯏꯪ 2018ꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯇꯨꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯊꯣꯡ ꯆꯥꯗꯕ ꯑꯟꯗꯔꯋꯦꯌꯔ ꯁꯦꯠꯇꯕ ꯀꯃꯦꯟ ꯀꯌꯥ ꯑꯃ ꯄꯤꯔꯛꯇꯨꯅ ꯀꯔꯦꯝ ꯀꯊꯥꯏꯅꯔꯛꯄꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯔꯛꯄ ꯃꯔꯝꯅ ꯂꯥꯏꯚ ꯊꯥꯕ ꯂꯦꯞꯄ ꯇꯥꯈꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯏꯪ 2017ꯒꯤ ꯃꯥꯔꯆꯇꯒꯤ ꯑꯒꯁ ꯐꯥꯎꯕ 49 ꯌꯣꯌꯣ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯋꯥꯊꯤ ꯋꯥꯔꯦꯝꯒꯤ ꯂꯥꯏꯚ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯚꯥꯏꯔꯦꯟ ꯀꯌꯥ ꯑꯃꯁꯨ ꯆꯠꯈꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯍꯦꯇꯔꯁꯤꯡꯅ ACC ꯔꯤꯄꯣꯔꯠ ꯄꯤꯁꯤꯜꯂꯛꯄꯗꯒꯤ ꯂꯥꯏꯚ ꯊꯥꯕ ꯑꯃꯨꯛꯀ ꯍꯟꯅ ꯂꯦꯞꯄ ꯇꯥꯈꯤ꯫ ꯅꯤꯡꯍꯟꯅꯕ ꯂꯩꯇ꯭ꯔꯕ ꯏꯅꯥꯠ ꯂꯥꯏꯅꯤꯡꯕꯨ ꯅꯨꯡꯁꯤꯖꯕ 49 ꯌꯣꯌꯣꯅ ꯌꯥꯏꯄꯣꯍꯟ ꯀꯪꯂꯩꯄꯥꯛ ꯍꯥꯏꯕ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯇꯩ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯁꯦꯝꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯒꯠꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯂꯩꯇ ꯂꯥꯏꯔ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ 49 ꯌꯣꯌꯣꯕꯨ ꯑꯉꯥꯎꯕꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯄꯨ ꯁꯧꯒꯠꯄꯤꯅꯕ ꯃꯤꯗꯤ ꯂꯩꯇ꯭ꯔꯤ꯫